September 1, 1939, Maru Uina, Germany na Poland bu lawshin na bu honarakpadaki Prithibigi anisuba lanjao asi thoklakhi. Masida Axis power madi Allied powers anigi marakta akanba lanjao asi thokibani. Masigi matung September 2, 1945 ta Japan surrender tawrba matungda World War II asi officially loishinkhi. Masidagi lanmi pumba mayum-mayumda hanaduna loina lainakrabani. Adubu nupa amadi World War II asi loikraba chahi 18 gi matungda fawba lan asi loidri khanduna adum lairamkhi. Chahi 18 gi matung sida Prithibi pumba santi oina leiba hongnaraba matam oirabani. Adubu Philippines ki Lubang Island da leiba yamna songba jungle marak asida lanmi amadi lan asi dum soknariba khanduna lairami. Mahangna selibi uniform asi fawba masjid segairabani adubu mahangna pairiba khulai asidi makhuttagi thadoklamde. Bhamna muktang sagatuna yengbiu Prithibi pumbada santi oiraduna lan asi kaunakhraba matam country khudingda nauna loina semgat sagatpa horaba matam sida fawba nupa amadi chahi 18 gi mamangda loikraba lan asi loidri khanduna adumak jungle marak asida lan soknaraga lairami. Nupa asi atai kana sunate Japanese Imperial Army gi intelligence officer Hiroo Onoda asini. Mahaki di satliba matam asi 1945 tagi lep khrabagumbani. Mahangna jungle marak asida yaknabagi lanmi singna lumduna leiraga mahakpu fananaba question sanaraga leiri khanduna jungle manungdagi suthok thoklamde. Adubu aikhoida leiribo wahang asi miyoi amana kamdongna masiyongna hingmang ngamlibano haibasni. Kanamtagi mateng amata yaudana atopa supplies na singba amata fangdana kamdongna chahi 18 asi jungle marak asida hingkhibano. Mahaksi thongna favani haigadoribra natraga kari haigadoribano. Aduna ngasi video sida Ghost Soldier haina su khangnaba Japan gi khwaidagi maming charkiba misak Hiroo Onoda gi thogdok asigi maramda marik chumna khangminase. Hiroo Onoda Japan gi apikpa khungang amada 1922 gi matamda pokhibani. Adubu matam asigi Japan hairiba leibak asidi aikhoina hojik uriba leibak asi natte. Matamdugi Japan asidi military mapangal yamna kanba Prithibi pumbul lawshinanabagi wakal fawba khanba ngamba country amani. Matam maduda Onoda piklingai matamdagi angang ama oibagi punsi adu hingba fanglakhide. Mahak yamna strict oiba discipline amagi makhada Japan gi damag lanmi ama oina training tawduna lakhi. Mahaki mafumda surrender haiba wai isi lairamde. Chahi nauringai matamdagi horaga mahak surrender tawbagi mahut thongna laina sikhibana hena fai haina takpi tambiduna lakhi. Asumna Onoda gi chahi nauringai matamgi punsi si military gi environment asida chawrukhibani. Mahaki mafumda makhoi gi commander na haiba wai command sing si ishorna haibaga chap mane haina khalami. Adubu masigi wakalon asina magi punsida yamna thajadaba thogdok ama thokhallakadori. Matamadu 1944 World War II ki big stage oriba matamni. Japan su America amadi atai yeknaba singa yamna kanna lan soknarami. Japan gi phibam sisu sumsum luslaklami aduga makhoi America gi makutta yamna thina su soklami. Matang sida Japanese High Command singna anauba top thabak ama paikhalami. Makhoina lanmi khara khankalaga yeknabagi territory singda sanghallaga lumduna leiraga manungdagi landabagi project ama hokhi. Masigi lanmi sing asibu guerrilla soldiers haina khangnei. Masida Hiroo Onoda su khankalaba lanmi singi marakta yaurami. Makhoi singi guerrilla warfare asigidamak mahai tampham asina Nakano Military School asini. Mafam asi icham chamba military training center manatte. Masida intelligence yeknabagi marakta khanghandana tinmang ngambagi mahai amadi lona thupna landabagi mahai guerrilla warfare na chingba sing asi loina takpi tambirami. Asumna Onoda su jungle marakta kamdongna hingani yeknabagi supply sing asi kamdongna mang takhangani amadi guerrilla tactics sizinaraga yeknababu kamdongna hatkani habasi loina tamlami. Asumna training asi loiraduna makhoi commander aduna makhoida yathangma pirakhi. Chatkadoriba khongchat asida karigumba maram amatada surrender tawba yaroi. Faniam waraba chaningai thangai leitraba fawbuda nasana sijabasu yaroi. Aikhoina nakhoibu lan loire haiba kanda chahi 3 changsanu mari changsanu soidana loba lakani madugi matamdu yodri fawba nakhoini yeknababu pothaba fawba phangaloidabani haina yathangma pikhi. Masigi waising si Onoda gi thamoida haktuna laikiba maramda chahi 18 hena mahangna lan loire habasi sukta thajadana leirakhibani. Mission asigidamak
Onoda amadi magi team asi Philippines ta leiba Lubang Island asida tharami. Island asi yamna pikpa uwa singna thana kupsilaga leiba jungle amani. Strategically mafum si yamna maru oirami maramdi yeknabagi supply sing asi masigi lambi asida fauraga chatkadoribani. Aduna intelligence officer amu oina magi mathausi yeknabagi supply purakpa du khangtoklaga thugaiba mangta khanba sini. Mahana lona changduna supply sing adu attack tawgani yeknabagi movement kudimak kupna senaraga laigani. Sumna jungle asi mahana yeknaba lanmi singi khwaidagi akiba mafam amu oinki. Onoda matau asumna chahi manga oisunu tara oisunu Japanese army na mahakpu lawba laktrikai asumna laigani haina chap yungna leplami. Adubu makoina island asida lakpa sumnagi chahi amagi matungda 1945 ta prithivida ahanba oina nuclear weapon asi uba fangki. USA na atomic bomb ani Japan gi Hiroshima amadi Nagasaki hariba mafam sida thadaki. Masigi thaudok asina prithivi pumba loina angakpa amadi akiba faunaki. Masiga lamba panadaba kuchu khulashu amatta leiramde. Maram asina Japan lan asi surrender tawki. Masigi tangkak asina prithivigi anisuba lanja osigi aroiba tangkak oiki. Tubu amaromda masigi pawasi Japanese army singnadi Hiroo Onoda da kananasu haibiramde. Jungle asida mahak maga langminakiba mioi ahum Akatsu Shimada amadi Kozukaga loinana leirami. Allied force ki lanmi singnasu Onoda gi team asi island sida lai khangleduna Japan surrender tawkre lan loire haina iba che kya jungle asida saithoklammi. Adubu Onoda nadi tawriba thong sing asi makhoi bu tholuknaba yeknabagi lanmi singna honariba thong ni haina khalami. Maki wakhalda makhoi gi commander na haikibu wahai mahangna yathang pidrikai nakhoi halakpa yade haibdu matam asida sudum kauduna leirami. Aduna miyosing aduna paupinaba fanam honarabasu Onoda nadi thajaramde aduga warasu wana jungle maraksida adum henglammi. Chahi kya asi Onoda amadi magi team asi makhoi gi chapchaba laifam leitana supply amata fangdana sumnagi jungle asida fangba charga mayum oiduna leirami. Makhoina jungle asida panba lafoi yubi mingondagi huranba chengmadi karigum kanda sagumasu halaga kanghalaga koina thamduna chanai. Rak asida makhoi hingnaba honaba khak natana lan soknaba su leplamde. Mafam sigi local samdi policing bu makhoina yeknaba oina khanduna attack tawrami. Sumna chahi kunmapan asida makhoina mafam sigi locals kontra ina hat kheduga chama hena asokpana nganki. Adubu matamasi yamna kushilakpana magal lakminariba atai sing asidi hingbagi asa uraklamdre. Adubu Onodana commander na yathang piraktrikai hanbai yaroi haibadagi makhoi khanglaga leiba taki. Matam sum hokiduna 1949 da Akasu surrender tawki, 1954 da Shimada hat kheduga 1972 da Kozuka sikhi. Asumna hujik jungle asida sumnagi Onoda khaktam ngaihoki. Authorities singnasu leaflets, newspaper, magi mayumdagi letters fawba jungle asida chaithoktuna amadi magi mayamagi makhol fawba tahanduna jungle asida tholaknaba haiki. Adubu Onoda nadi masi pumnamak yeknabana mabu thokhallaknaba honaribani haina khalami. Matam asida mahaksi legend ama oikrabani mahak sikrabar hinglibra haibasigi matangda samamnabasu leinaraklabani. Kara mana jungle asida magi thawaina tamdabani haina fok hainaki. Adubu matam kharagi matungda yamna angakpa ma tholaki. Chahi kunmari suraba Japanese adventurer Norio Suzuki na Onodabu thiba chananaba lepki. Norio gi punsigi goal ahum khak leirami. Ahanbada panda uba fangba anisubada yeti hariba jiba si thiba aduga ahum subada Hiroo Onodabu pangnaba thiba asini. Asumna mahak jungle asida mathanda changlak kheduga sumnagi numin marini gi matungda mahak Onoda ga thengnaki. February 20, 1974 da mahakna ahanba oina jungle asida Onoda thengnakibani. Ahanbada Onoda na mahak hek ubaga kapnanaba honarami. Aduba tanja aduda Suzuki na Onoda gi maming asi Japanese ta kauraduna Japan gi maronda Japan gi miyosina mahakpu ngaihori haina haiki. Asumna Suzuki na lan asi loikiba kuire haina hairami adubu Onoda nadi thajau haiba yaramde. Adugi matungda Onoda na asumna hairaki lan loire haibasi magi commander na hairaba kandada mahakna thajagani haina hairaki. Waising adu tabada Suzuki na khangki madudi sumnagi commander aduna laklaga mahakpu halaknaba haidragadi yararoi habasi khanglami. Adubu luribasi World War II gi matamduda Onoda da karamba commander na order asi pikhe habasi amuk nauna koithi thiba tarami. Asumna matam kuina koithi thirba tungda Japanese government na Onoda gi commander Major Yoshima Taniguchi si fangki.
ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯂꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯖꯔ ꯇꯥꯅꯤꯒꯖꯤꯕꯨ ꯂꯨꯕꯥꯡ ꯑꯥꯏꯂꯦꯟꯗ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯣꯅꯣꯗꯥꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯦꯇꯦꯟꯁꯟꯗ ꯂꯦꯞꯇꯨꯅ ꯁꯦꯜꯌꯨꯠ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯑꯣꯅꯣꯗꯥꯗ ꯌꯥꯊꯪ ꯑꯁꯤ ꯄꯤꯈꯤ꯫ ꯑꯣꯐꯤꯁꯔ ꯑꯣꯅꯣꯗꯥ, ꯂꯥꯟ ꯑꯁꯤꯗ ꯖꯄꯥꯟ ꯃꯥꯏꯊꯤꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯁꯟꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯨꯞꯅꯒꯤ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯍꯤ 52 ꯁꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯣꯅꯣꯗꯥ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯄꯨꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯌꯦꯜꯇꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯑꯉꯛꯄ ꯐꯣꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯣꯟꯅꯊꯪꯗ ꯖꯄꯥꯟꯗ ꯍꯜꯂꯛꯄ ꯉꯝꯈꯤ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯅꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯖꯄꯥꯟꯁꯨ ꯍꯥꯟꯅꯒꯤ ꯖꯄꯥꯟ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ, ꯃꯣꯗꯔꯟ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯋꯦꯁꯇꯔꯅꯥꯏꯖ ꯑꯣꯏꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯔꯛꯇꯕꯗꯒꯤ ꯕ꯭ꯔꯥꯖꯤꯜꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯈꯤ꯫ 1996ꯗ ꯃꯍꯥꯛꯅ ꯂꯨꯕꯥꯡ ꯑꯥꯏꯂꯦꯟꯗ ꯑꯃꯨꯛꯀ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯀꯌꯥ ꯗꯣꯅꯦꯠ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯏꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥꯁꯨ ꯐꯪꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯏꯟꯇꯔꯚ꯭ꯌꯨꯁ ꯀꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯖꯅꯋꯥꯔꯤ 16, 2014ꯗ ꯑꯣꯅꯣꯗꯥ ꯃꯁꯥꯒꯤ ꯆꯍꯤ 91 ꯁꯨꯔꯛꯄ ꯃꯇꯝꯗ ꯍꯥꯔꯠ ꯐꯦꯂꯤꯌꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯀꯤꯌꯣꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯄꯥꯟꯅ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯑꯣꯏꯔꯒꯁꯨ ꯖꯄꯥꯅꯤꯁ ꯂꯥꯟꯃꯤ ꯑꯣꯅꯣꯗꯥꯒꯤ ꯊꯧꯅꯥ, ꯂꯣꯌꯦꯜꯇꯤ ꯑꯁꯤꯕꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯁꯨ ꯁꯤꯡꯊꯥꯅꯔꯤ꯫